ꯐꯣꯡꯈꯤꯕꯅꯤ ꯄꯥꯈꯣꯡꯗꯣ ꯂꯣꯟꯅ ꯆꯟꯕ ꯄꯥꯈꯣꯡꯗꯣ ꯐꯣꯡꯈꯤꯕꯅꯤ ꯀꯦꯀꯨꯗꯣ ꯎꯍꯜꯂꯔꯣꯏ ꯈꯟꯅ ꯂꯣꯠꯈꯤꯕꯗꯣ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯀꯅꯥꯕꯨ ꯃꯄꯨ ꯃꯥꯅ ꯂꯣꯟꯅ ꯎꯈ꯭ꯔꯕꯗ ꯇꯔꯥꯏ ꯇꯔꯥꯏ ꯊꯥꯗꯣꯛꯀꯗ꯭ꯔꯥ ꯃꯄꯨ ꯑꯗꯨꯅ ꯍꯨꯔꯥꯟꯕꯗꯣ ꯍꯨꯔꯥꯟꯒꯦ ꯈꯟꯅ ꯍꯨꯔꯥꯟꯕ꯭ꯔꯥ ꯎꯒꯦ ꯈꯟꯅ ꯎꯈꯤꯕ꯭ꯔꯥ ꯃꯄꯨ ꯑꯗꯨꯅ ꯍꯨꯔꯥꯟꯕꯗꯣ ꯎꯈ꯭ꯔꯦ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯃꯥꯕꯨ ꯃꯄꯨ ꯑꯗꯨꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯒꯗꯒꯦ ꯍꯨꯔꯥꯟꯕꯗꯨꯅ ꯄꯨꯗꯨꯅ ꯄꯨꯈꯤꯕ꯭ꯔꯥ ꯃꯄꯨ ꯑꯗꯨꯅ ꯍꯨꯔꯥꯟꯕꯗꯣ ꯐꯥꯗꯨꯅ ꯗꯟꯗꯤ ꯄꯤꯈꯤꯕ꯭ꯔꯥ ꯋꯥꯈꯜ ꯑꯃꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯦꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯗꯦꯕ꯭ꯔꯥꯁ ꯍꯥꯏꯕ ꯍꯤꯡꯆꯥꯏ ꯍꯩꯇꯕ ꯃꯥꯟꯕꯗꯨꯅ ꯄ꯭ꯔꯄꯞ ꯂꯥꯛꯑꯒ ꯄꯤꯕꯥꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯊꯥꯔꯤꯕ ꯑꯍꯥꯡꯕ ꯆꯤꯌꯔꯗꯨꯗ ꯐꯠ ꯐꯝꯊꯔꯛꯏ ꯀꯔꯦꯝꯅꯅ ꯍꯥꯏꯔꯤ ꯀꯝꯄꯦꯅꯤꯁꯤꯗ ꯂꯥꯛꯄꯁꯤ ꯉꯁꯤꯅ ꯂꯥꯁ ꯗꯦ ꯑꯣꯏꯔꯣꯅꯦ ꯋꯥꯍꯧꯗꯣ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ ꯄ꯭ꯔꯄꯞ ꯆꯪꯂꯒ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯀꯩꯁꯨ ꯈꯟꯗ ꯋꯥꯈꯜ ꯑꯃꯗ ꯁꯥꯒꯠꯂꯝꯕ ꯃꯨꯠ ꯅꯣꯡꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯃꯤꯀꯨꯞꯇꯨꯗ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯟ ꯄꯤꯕꯥ ꯍꯥꯏꯐꯦꯠ ꯇꯤꯡꯉꯛꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯈꯟꯖꯤꯟꯗꯦ ꯃꯥꯁꯨ ꯐꯝꯅ ꯐꯝꯅ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯆꯟ ꯗꯦꯕ꯭ꯔꯥꯁꯇ ꯌꯦꯡꯗꯨꯅ ꯇꯞꯂꯞ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯄꯤꯔꯛꯏ ꯀꯩꯅꯣ ꯍꯥꯏꯅꯤꯡꯂꯤꯁꯦ ꯃꯌꯦꯛ ꯁꯦꯡ ꯍꯥꯏꯕꯗꯤ ꯀꯝꯄꯦꯅꯤꯁꯤ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯔꯅꯤ ꯄꯤꯕꯥ ꯅꯛꯁꯤꯜꯂꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯇꯞꯅ ꯂꯥꯞꯊꯣꯛꯅꯗꯨꯅ ꯗꯦꯕ꯭ꯔꯥꯁꯇ ꯑꯃꯨꯛꯇꯪ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ꯭ꯔꯦ ꯈꯟꯗꯨꯅ ꯀꯩꯁꯨ ꯈꯟꯗꯕꯒꯨꯝ ꯗꯦꯕ꯭ꯔꯥꯁꯇ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ ꯄꯤꯕꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯨꯒ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯌꯦꯡꯗꯒꯤ ꯀꯝꯄꯦꯅꯤ ꯑꯁꯤ ꯑꯩꯒꯤ ꯃꯤꯡꯗ ꯂꯩꯔꯅꯤ ꯑꯩꯒꯤ ꯃꯈꯥꯗ ꯆꯂꯥꯏꯒꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯁꯨ ꯈꯜꯂꯝꯗꯕ ꯄꯤꯕꯥ ꯑꯁꯥꯎꯕꯒꯤ ꯏꯍꯨꯜ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗꯦꯕ꯭ꯔꯥꯁꯄꯨ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ ꯃꯥꯏꯊꯣꯡꯗꯣ ꯄꯦꯟꯗꯕꯒꯤ ꯁꯛꯐꯝ ꯑꯃꯗ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯃꯤ ꯃꯆꯥ ꯋꯥꯈꯜ ꯃꯆꯥ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯀꯔꯥꯝ ꯆꯥꯎꯔꯤ ꯃꯇꯝ ꯈꯔꯁꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯈꯟ ꯅꯪꯕꯨ ꯍꯟꯅ ꯌꯦꯡꯂꯨꯗꯝ ꯑꯗꯨꯕꯨ ꯍꯧꯖ ꯀꯌꯥꯔꯛ ꯑꯩꯕꯨ ꯁꯤꯡꯅꯔꯕꯗꯤ ꯑꯩꯒꯤ ꯑꯉꯧꯕ ꯂꯝꯆꯠꯁꯦ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯤ ꯇꯟꯖꯥꯗꯨꯗ ꯅꯥꯀꯜꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯅꯨꯄꯥꯁꯤꯡꯅ ꯗꯦꯕ꯭ꯔꯥꯁ ꯑꯃꯗꯤ ꯄꯤꯕꯥ ꯑꯅꯤꯕꯨ ꯈꯥꯝꯅꯕ ꯆꯦꯟꯁꯤꯜꯂꯛꯏꯕꯗꯣ ꯙꯞ ꯇꯧꯅ ꯉꯥꯛꯂꯒ ꯂꯩꯔꯝꯕ ꯗꯦꯕ꯭ꯔꯥꯁꯀ ꯂꯥꯛꯃꯤꯟꯅꯕ ꯒꯣꯕꯤꯟ ꯑꯃꯗꯤ ꯑꯃꯔ ꯑꯅꯤꯕꯨ ꯄꯤꯕꯥꯅ ꯗꯦꯕ꯭ꯔꯥꯁꯄꯨ ꯈꯨꯗꯨꯝ ꯆꯟꯒꯦ ꯇꯧꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯣꯏ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩꯗꯣ ꯄꯤꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯝꯂꯛꯏ ꯄꯤꯕꯥꯅ ꯏꯟꯕꯗꯅꯤ ꯈꯖꯤꯛ ꯍꯟꯈꯤꯕ ꯗꯦꯕ꯭ꯔꯥꯁꯇꯨ ꯄꯤꯕꯥꯗ ꯌꯦꯡꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯐꯤ ꯐꯨꯔꯤꯠꯇꯣ ꯁꯦꯝꯖꯤꯜꯂꯒ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯛꯏ ꯑꯗꯨꯒ ꯃꯤ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡꯅ ꯄꯤꯕꯥꯗ ꯆꯥꯒꯗꯧꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯍꯩ ꯄꯦꯠ ꯄꯦꯠ ꯂꯥꯎꯕ ꯑꯉꯥꯡ ꯅꯪꯅ ꯀꯩ ꯈꯪꯉꯤ ꯅꯁꯥꯅ ꯅꯁꯥ ꯑꯉꯥꯎꯕꯅꯤ ꯈꯪꯂꯗꯤ ꯁ꯭ꯋꯥꯏꯗ ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯆꯠꯂꯣ ꯑꯉꯥꯎꯕꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯒꯗꯕ ꯅꯠꯇꯦ ꯉꯥꯎꯒꯦ ꯍꯥꯏꯔꯗꯤ ꯅꯌꯨꯝꯗ ꯅꯠꯇ꯭ꯔꯒ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯌꯥꯝ ꯂꯩꯕꯅꯤ ꯅꯃꯥ ꯅꯄꯥꯗ ꯍꯥꯏꯔꯒ ꯊꯤꯜꯂꯨ ꯌꯥꯔꯣꯏ ꯅꯃꯥ ꯅꯄꯥꯗꯨꯁꯨ ꯉꯥꯎꯕꯅꯤꯅ ꯑꯗꯨꯁꯨ ꯈꯪꯂꯝꯃꯣꯏ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ ꯊꯤꯟꯕꯤꯔꯝꯃꯨꯔꯣ ꯀꯔꯦꯝꯅꯔꯦ ꯁꯥꯊꯤꯅ ꯀꯔꯦꯝꯅꯔꯦ ꯄꯤꯕꯥꯁꯦ ꯑꯗꯨꯕꯨ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯥꯕꯨ ꯃꯥꯒꯤ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯃꯥꯡꯗ ꯄꯤꯕꯥ ꯃꯆꯤ ꯂꯦꯡꯗꯦ ꯈꯨꯇꯨꯝ ꯆꯦꯖꯦꯠ ꯇꯥꯁꯤꯟ ꯈꯥꯡꯖꯩ ꯃꯥ ꯈꯨꯠꯇꯤ ꯊꯥꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯌꯦꯠꯇꯒꯤ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯃꯇꯣꯟ ꯑꯗꯨꯅ ꯄꯤꯕꯥ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯕꯅꯤ ꯑꯗꯨꯕꯨ ꯄꯤꯕꯥ ꯈꯣꯡꯐꯝ ꯂꯦꯡꯗ ꯂꯦꯞꯇꯨꯅ ꯗꯦꯕ꯭ꯔꯥꯁꯇ ꯃꯤꯠꯀꯨꯞꯇ ꯃꯅꯨꯡ ꯍꯨꯠꯅ ꯌꯦꯡꯂꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯕꯁꯦ ꯗꯦꯕ꯭ꯔꯥꯁ ꯍꯟꯗꯛꯁꯨ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯒ ꯇꯞꯂꯞ ꯄꯤꯕꯥꯅ ꯂꯦꯞꯂꯤꯕꯗꯨꯒ ꯍꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯄꯤꯕꯥꯒꯤ ꯃꯃꯥꯏ ꯃꯄꯥ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯂꯞꯅ ꯍꯥꯏꯔꯤ ꯈꯪꯅꯤꯡꯕ꯭ꯔꯥ ꯑꯩꯅ ꯅꯪꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯤꯕꯁꯤꯒꯤ ꯃꯔꯝ ꯅꯪ ꯈꯪꯅꯤꯡꯕ꯭ꯔꯥ ꯄꯤꯕꯥ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯕꯨ ꯗꯦꯕ꯭ꯔꯥꯁꯇ ꯌꯦꯡꯂꯤꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯍꯣꯡꯗꯦ ꯗꯦꯕ꯭ꯔꯥꯁ ꯄꯤꯕꯥꯒꯤ ꯃꯃꯥꯏ ꯃꯄꯥ ꯅꯛꯅ ꯂꯩꯔꯝꯕꯗꯒꯤ ꯈꯖꯤꯛ ꯆꯠꯊꯣꯛꯑꯒ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯗꯣꯝꯕꯤꯗꯣ ꯊꯥꯡꯒꯠꯇꯨꯅ ꯄꯤꯕꯥꯒꯤ ꯊꯕꯥꯛ ꯃꯄꯥꯗ ꯊꯤꯟꯗꯨꯅ ꯍꯥꯏꯔꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯪꯅ ꯅꯨꯡꯁꯤꯅ ꯂꯥꯜꯂꯤꯕ ꯅꯪꯒꯤ ꯅꯄꯥ ꯂꯨꯈꯣꯏ ꯃꯉꯣꯟꯗ ꯍꯪꯉꯨ ꯑꯩꯅ ꯀꯔꯤꯒꯤ ꯌꯦꯠꯂꯤꯕ ꯅꯪꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡ ꯑꯩꯅ ꯈꯨꯔꯧ ꯊꯥꯡꯂꯤꯕ ꯍꯥꯏꯗꯨꯅ ꯑꯝꯇ ꯍꯪꯉꯨ ꯂꯣꯏꯔꯦ ꯄꯤꯕꯥꯁꯤ ꯍꯟꯗꯛꯁꯤ ꯑꯁꯥꯎꯕꯒꯤ ꯂꯤꯃꯤꯠ ꯌꯧꯔꯛꯂꯤ ꯀꯔꯤꯒꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥꯕꯨ ꯑꯗꯨ ꯈꯟꯊꯅ ꯉꯥꯡꯕ ꯋꯥꯉꯥꯡꯗꯨꯅ ꯍꯟꯗꯛꯇꯤ ꯃꯁꯥꯅ ꯃꯁꯥ ꯐꯥꯊꯕ ꯉꯝꯍꯧꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗ
ꯑꯗꯨꯛ ꯊꯨꯕ ꯁꯥꯐꯨꯅ ꯗꯦꯕ꯭ꯔꯥꯁꯀꯤ ꯑꯣꯏꯒꯤ ꯈꯖꯥꯏꯗꯨꯗ ꯄꯤꯕꯥꯒꯤ ꯐꯖꯕ ꯀꯤꯟ ꯑꯃ ꯄꯥꯏꯁꯟꯈꯤ꯫ ꯄꯤꯕꯥꯒꯤ ꯐꯖꯕ ꯀꯤꯟ ꯑꯃ ꯄꯤꯁꯟꯈꯤ꯫ ꯃꯤꯠ ꯀꯨꯞꯄꯒ ꯅꯪꯍꯧꯗꯦ ꯗꯦꯕ꯭ꯔꯥꯁ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯃꯇꯧꯗꯨꯗ ꯑꯃꯔ, ꯒꯣꯕꯤꯟ ꯑꯅꯤꯗꯣ ꯄꯥꯏꯅꯔꯤꯕ ꯅꯣꯡꯃꯩꯁꯤꯡꯗꯣ ꯇ꯭ꯔꯤꯒꯔꯗꯣ ꯐꯠ ꯆꯤꯡꯗꯨꯅ ꯄꯤꯕꯥꯗ ꯅꯝꯂꯤ ꯀꯥꯞꯂꯒꯦ ꯃꯗꯥꯒꯨꯝ꯫ ꯑꯗꯨꯕꯨ ꯗꯦꯕ꯭ꯔꯥꯁ ꯃꯈꯨꯠ ꯄꯠ ꯊꯥꯡꯒꯠꯂꯛꯇꯨꯅ ꯉꯥꯏꯈꯣ ꯍꯥꯏꯕꯒꯨꯝ ꯈꯥꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯃꯅꯤꯡ ꯈꯖꯤꯛ ꯍꯟꯅ ꯄꯤꯕꯥꯗ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤ꯫ ꯂꯩꯃꯥꯏꯗ ꯇꯨꯈꯤꯕ ꯗꯦꯕ꯭ꯔꯥꯁ ꯑꯁꯥꯎꯕ ꯃꯇꯧꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯄꯤꯕꯥꯒꯤ ꯊꯕꯥꯛ ꯃꯄꯥꯗ ꯐꯖꯕ ꯀꯤꯛ ꯑꯃ ꯄꯤꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯤꯕꯥ ꯇꯨꯕꯃꯛꯇꯤ ꯇꯨꯍꯧꯗ꯭ꯔꯤ꯫ ꯃꯥꯒꯤ ꯃꯅꯤꯡꯗ ꯑꯃꯔ ꯑꯃꯗꯤ ꯒꯣꯕꯤꯟꯅ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯕꯅꯤꯅ꯫ ꯇꯟꯖꯥꯗꯨꯗ ꯗꯦꯕ꯭ꯔꯥꯁ ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯛꯑꯒ ꯄꯤꯕꯥꯒꯤ ꯐꯨꯔꯤꯠ ꯀꯣꯂꯔꯗꯣ ꯇꯥꯞ ꯄꯥꯏ꯫ ꯍꯧꯒꯅꯨ ꯗꯦꯕ꯭ꯔꯥꯁ ꯑꯩꯉꯣꯟꯗ ꯍꯧꯒꯦ ꯈꯟꯒꯅꯨ꯫ ꯅꯊ꯭ꯋꯥꯏ ꯃꯆꯥꯁꯤ ꯀꯨꯏꯅ ꯂꯩꯕ ꯐꯪꯉꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ꯫ ꯅꯪꯕꯨ ꯍꯥꯠꯀꯦ ꯂꯥꯛꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯠꯅꯤꯡꯂꯤꯕꯗꯤ ꯅꯪ ꯅꯠꯇꯦ, ꯅꯪꯒꯤ ꯅꯄꯥ ꯂꯨꯈꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯅꯄꯥ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯅꯄꯥꯗꯨꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯅꯪꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯋꯥꯅꯤꯡꯕ꯭ꯔꯥ ꯅꯪꯁꯨ? ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯑꯩꯒꯨꯝꯅ? ꯑꯗꯨꯕꯨ ꯇꯥꯎ ꯁꯤꯃꯁꯨ ꯑꯩꯒꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯅꯄꯥ ꯂꯨꯈꯣꯏ ꯑꯩꯅ ꯍꯥꯠꯄ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯁꯦꯟꯅꯧ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯅꯄꯥꯁꯤ꯫ ꯀꯅꯥꯅꯣ ꯅꯪꯒꯤ ꯅꯄꯥꯒꯤ ꯂꯤꯆꯠ ꯀꯔꯤꯅꯣ ꯍꯥꯏꯕ? ꯃꯆꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯠꯇꯕ ꯂꯤꯆꯠꯁꯨ ꯈꯪ꯫ ꯅꯪꯒꯤ ꯅꯄꯥꯒꯤ ꯐꯠꯇꯕ ꯂꯤꯆꯠꯇꯨꯅ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯅ ꯀꯌꯥꯝ ꯋꯥꯅ ꯄꯨꯟꯁꯤ ꯂꯣꯡꯈꯤꯕ꯫ ꯃꯁꯤꯒꯤ ꯂꯃꯟ ꯑꯣꯏꯅ ꯅꯪꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡ ꯌꯦꯠꯈꯤꯅꯤ꯫ ꯑꯗꯨꯒ ꯅꯄꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯗꯦꯕ꯭ꯔꯥꯁ ꯄꯤꯕꯥꯒꯤ ꯐꯨꯔꯤꯠ ꯀꯣꯂꯔ ꯄꯥꯏꯔꯝꯕ ꯃꯈꯨꯠꯇꯣ ꯈꯪꯇꯥ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯒꯣꯕꯤꯟ ꯑꯃꯗꯤ ꯑꯃꯔ ꯑꯅꯤꯗ ꯆꯠꯁꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯛꯇꯨꯅ ꯄꯟꯊꯗ ꯑꯍꯨꯝꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯠꯇꯨꯅ ꯂꯩꯕ ꯑꯔꯣꯟꯕ ꯑꯃ ꯃꯅꯨꯡ ꯍꯨꯠꯅ ꯂꯩꯕ ꯐꯠꯇꯕ ꯃꯔꯣꯜ ꯐꯛꯀꯥꯏꯗꯨꯅ ꯂꯣꯏꯅ ꯎꯍꯜꯂꯝꯗ꯭ꯔꯕꯁꯨ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯄꯠꯂꯤꯕ ꯄꯨꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗꯤ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯩꯕꯣꯡ ꯃꯅꯨꯡꯗ ꯂꯩꯕ ꯃꯉꯥꯜ ꯀꯔꯤꯅꯣ ꯈꯪꯗꯕ ꯇꯤꯟ ꯑꯗꯨꯅꯗꯤ ꯃꯊꯛꯇ ꯄꯠꯂꯤꯕ ꯖꯒꯥꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯐꯨꯗꯣꯛꯄꯁꯨ ꯉꯝꯍꯧꯗ ꯀꯔꯤꯅꯣ ꯈꯪꯗ ꯇꯨꯃꯤꯟ ꯂꯩꯍꯧꯕꯅꯤ꯫ ꯃꯥꯅꯤ ꯊꯧꯅꯥ ꯃꯥꯡꯈꯤꯕꯅꯤ꯫ ꯄꯤꯕꯥ ꯉꯁꯥꯏ ꯃꯈꯩ ꯗꯦꯕ꯭ꯔꯥꯁꯀꯤ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕ ꯃꯇꯧꯗ ꯑꯁꯥꯎꯕ ꯀꯥꯗꯨꯅ ꯃꯁꯥꯗ ꯅꯝꯗꯨꯅ ꯂꯩꯔꯕ ꯅꯣꯡꯃꯩꯒꯤ ꯑꯀꯤꯕꯁꯨ ꯄꯣꯛꯇ ꯗꯦꯕ꯭ꯔꯥꯁꯇ ꯈꯨꯠ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯨꯒꯤ ꯊꯧꯅꯥ ꯑꯣꯏꯔꯝꯕ ꯃꯄꯥ ꯂꯨꯈꯣꯏ ꯗꯦꯕ꯭ꯔꯥꯁꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯤꯕꯥꯒꯤ ꯑꯁꯣꯟꯕ ꯃꯐꯝꯁꯤ ꯃꯄꯥ ꯂꯨꯈꯣꯏ ꯍꯧꯔꯦ꯫ ꯑꯗꯨꯅ ꯃꯤꯀꯨꯞꯇꯨꯗ ꯗꯦꯕ꯭ꯔꯥꯁꯀꯤ ꯃꯊꯛꯇ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯗꯦꯕ꯭ꯔꯥꯁ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨꯅ ꯀꯔꯤꯅꯣ ꯈꯟ ꯄꯤꯕꯥ ꯃꯐꯝꯗꯨꯗ ꯃꯆꯤ ꯂꯦꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯁꯥꯔ ꯁꯣꯛꯄ꯭ꯔꯥ? ꯋꯥꯗꯨꯗ ꯄꯤꯕꯥ ꯋꯥꯈꯜ ꯂꯥꯗꯨꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯤ꯫ ꯍꯥ ꯁꯣꯛꯇꯦ ꯀꯩꯁꯨ ꯇꯧꯗꯦ꯫ ꯁꯥꯔꯒꯤ ꯐꯤꯔꯣꯜ ꯈꯔ ꯃꯣꯠꯄ ꯃꯥꯜꯂꯤ꯫ ꯌꯦꯡꯊꯔꯨꯏ ꯉꯁꯥꯏ ꯗꯦꯕ꯭ꯔꯥꯁꯅ ꯃꯥꯒꯤ ꯊꯕꯥꯛꯇ ꯀꯥꯎꯈꯤꯕ ꯃꯄꯥꯗꯨꯗ ꯃꯣꯠꯂꯝꯃꯤ ꯈꯔ꯫ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯍꯥꯏꯐꯦꯠ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯤ, ꯌꯥꯔꯦ ꯌꯥꯆꯧ ꯅꯪ ꯅꯊꯧ ꯇꯧꯔꯨ꯫ ꯄꯤꯕꯥ ꯃꯥꯒꯤ ꯉꯥꯎꯕ ꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯅ ꯄꯣꯀꯦꯠ ꯍꯨꯝꯗꯨꯅ ꯐꯣꯟ ꯊꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯨꯄꯥꯁꯤ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯉꯁꯥꯏ ꯃꯥꯅ ꯐꯝꯂꯝꯕ ꯃꯐꯝꯂꯣꯝꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯩꯔꯝꯃꯤ ꯃꯆꯤ ꯂꯦꯡꯗ ꯉꯁꯥꯏ ꯃꯥꯅ ꯐꯝꯂꯝꯕ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯐꯣꯟꯗꯣ꯫ ꯀꯩꯁꯨ ꯈꯟꯗ ꯇꯥ ꯄꯥꯏꯈꯠꯇꯨꯅ ꯀꯅꯥ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯅꯨꯡꯂꯣꯝꯗ ꯐꯤꯡꯅ ꯆꯪꯂꯛꯏ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯃꯊꯥ ꯁꯥꯅ꯫ ꯀꯥ ꯌꯧꯔꯕꯗ ꯄꯤꯕꯥ ꯄꯥꯏꯔꯛꯂꯤꯕ ꯐꯣꯟꯗꯣ ꯍꯟꯅ ꯌꯦꯡꯗ ꯇꯦꯕꯜ ꯃꯊꯛꯇ ꯐꯠ ꯊꯝꯃꯤ꯫ ꯑꯗꯨꯒ ꯆꯦꯌꯔ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯄꯨꯕ ꯉꯝꯗꯕ ꯋꯥꯈꯜꯅ ꯃꯁꯥ ꯄꯨꯝꯕ ꯉꯥꯊꯗꯨꯅ ꯇꯨꯃꯤꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯈꯤ꯫ ꯅꯥꯀꯜ ꯑꯃꯅ ꯖꯣꯂꯤ ꯃꯥꯒꯤ ꯀꯦꯕꯤꯟ ꯃꯅꯨꯡꯗ ꯎꯪꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯗ ꯈꯤꯜꯂꯤꯕ ꯌꯥꯝ ꯆꯥꯎꯗꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯤ ꯖꯦꯀꯦꯠ ꯌꯥꯎꯕ ꯄꯣꯂꯤꯊꯤꯟ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨꯁꯨ ꯀꯣꯜ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯄꯤꯗꯣ ꯋꯥꯈꯜ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯇꯕꯅ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨꯒꯤ ꯃꯈꯣꯜꯗ ꯍꯥꯏꯐꯦꯠ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯂꯧꯗꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯇꯥꯏ ꯍꯥꯏꯔꯣ꯫ ꯃꯤꯁ ꯅꯥꯅ ꯀꯩꯅꯣ ꯏꯁꯤꯛ ꯁꯨꯊꯔꯤꯗꯨꯕꯣ ꯄꯥꯎ ꯀꯩꯝ ꯐꯥꯎꯔꯛꯇ꯭ꯔꯕꯣ? ꯖꯣꯂꯤ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯅꯣꯛꯂꯒ ꯈꯨꯝꯃꯤ꯫ ꯐꯥꯎꯔꯛꯏꯗ ꯂꯥꯛꯑꯝꯃꯤ ꯍꯟꯈ꯭ꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯁꯦꯡꯕ꯭ꯔꯣ? ꯃꯥꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯑꯒ ꯀꯔꯝ ꯀꯥꯟꯗ ꯆꯠꯈ꯭ꯔꯤꯕ? ꯅꯠꯇꯦ ꯅꯪꯕꯣ ꯑꯩ ꯀꯧꯊꯣꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯃꯁꯛ ꯌꯦꯡꯗꯣꯏꯅꯦꯅ ꯉꯥꯏꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦꯅꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯕ ꯅꯠꯇꯦꯗ ꯃꯥꯗꯣ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤꯁꯨ ꯍꯥꯏꯕ
ꯑꯗꯨꯗ ꯑꯩꯅ ꯇꯦꯛꯁ ꯍꯟꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯦꯅ ꯆꯪꯂꯝꯕꯖꯥꯠꯅꯤ꯫ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯍꯥꯏꯐꯦꯠꯇ ꯍꯥꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕ꯫ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯅꯪ꯫ ꯑꯗꯣ ꯐꯣꯇꯣꯒꯗꯤ ꯅꯝꯍꯧꯗ꯭ꯔꯣ? ꯀꯔꯥꯏꯗꯩ ꯐꯣꯇꯣꯅꯣꯗ ꯃꯤꯁꯅ, ꯋꯥꯔꯤꯐꯥꯎ ꯁꯥꯗꯦ, ꯍꯥꯏꯐꯦꯠꯇꯪꯅꯤ, ꯁꯛ ꯈꯪꯅꯁꯤ ꯍꯥꯏꯕꯒꯤ ꯁꯛ ꯎꯅꯕ ꯈꯛꯇꯅꯤ꯫ ꯅꯪꯅ ꯅꯊꯧ ꯂꯩꯇꯒꯩ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯒ꯫ ꯀꯅꯥ ꯈꯪꯅꯤ ꯑꯗꯨꯃꯥꯏ ꯊꯨꯅ ꯂꯥꯛꯅꯤꯗꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯅꯦ ꯃꯥꯏ CEO ꯗꯨꯅ ꯊꯣꯛꯀꯟꯕ ꯉꯥꯛꯇꯅꯤ ꯁꯤ꯫ ꯅꯍꯥꯟꯗꯒꯤ ꯃꯁꯛ ꯈꯪꯗꯣꯏꯅꯦꯅ ꯉꯥꯏꯔꯒ ꯅꯝꯗꯅ ꯍꯦꯛ ꯈꯪꯍꯧꯗꯦꯕꯁꯦ꯫ ꯐꯠꯇ꯭ꯔꯤꯁꯤ ꯃꯥ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯏꯈꯣ, ꯃꯥꯏ ꯖꯦꯀꯦꯠꯇꯨ ꯄꯤꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯄꯤꯔꯨꯅꯨ, ꯅꯨꯡꯁꯤꯗꯦ꯫ ꯃꯤꯁꯅ ꯖꯦꯀꯦꯠ ꯄꯜꯂꯛꯄꯗꯨꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯣꯂꯤꯊꯤꯟ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯑꯃꯨꯛ ꯊꯝꯂꯤ꯫ ꯑꯗꯨꯒ ꯌꯥꯝ ꯈꯪꯅꯤꯡꯅ ꯃꯤꯁꯅꯥꯗ ꯍꯪꯂꯤ, ꯉꯁꯥꯏ ꯀꯦꯟꯇꯤꯟꯗ ꯃꯤ ꯈꯠꯅꯩꯗꯣ ꯀꯩꯒꯤꯅꯣ? ꯃꯤꯁꯅꯥꯗꯤ ꯉꯁꯥꯏ ꯄꯤꯕꯥ ꯂꯥꯛꯄꯗꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯈꯤꯕꯅ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯍꯪꯖꯤꯜꯂꯤ, ꯀꯩꯅꯣ ꯀꯅꯥ ꯃꯤ ꯈꯠꯅꯒꯦ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯤ꯫ ꯈꯪꯗꯦ ꯃꯔꯝꯗꯤ ꯑꯩꯁꯨ꯫ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗꯗꯤ ꯁꯔꯒ ꯗꯦꯕꯔꯥꯖꯀ ꯂꯥꯎꯅꯕ ꯎꯔꯝꯃꯤ꯫ ꯑꯩ ꯆꯪꯁꯜꯂꯒꯗꯤ ꯌꯦꯡꯂꯨꯗ꯭ꯔꯤ꯫ ꯁꯣꯝꯗ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯗ꯭ꯔꯗꯤꯅ꯫ ꯑꯗꯨꯒ ꯗꯦꯕꯔꯥꯖ ꯑꯣꯏꯔꯝꯕꯗꯨꯅꯁꯨ ꯑꯩ ꯆꯪꯕ ꯇꯜꯂꯕ꯫ ꯗꯦꯕꯔꯥꯖ ꯄꯜꯂꯛꯄꯗꯨꯗ ꯃꯤꯁꯅꯥꯅ, ꯗꯦꯕꯔꯥꯖ ꯑꯕ, ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯕ? ꯅꯠꯇꯦ ꯃꯥꯏꯗꯨꯕꯨ ꯅꯪꯅ ꯎꯅꯕꯩ ꯃꯇꯝ ꯁꯨꯛꯍꯥꯏ ꯍꯥꯏꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯖꯥꯠꯂꯣ? ꯑꯗꯨꯒꯅꯦ ꯍꯟꯗꯛꯇꯣ ꯆꯒꯠꯅꯕ ꯁꯔꯗꯨꯅ ꯑꯃꯨꯛꯁꯨ ꯀꯜꯂꯕ꯫ ꯋꯥꯎ, ꯅꯩꯔꯦ ꯀꯩꯅꯣ ꯅꯪ꯫ ꯋꯥꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯦꯔꯣꯅ ꯍꯦꯔꯣꯏꯅꯤ ꯀꯟꯕꯗꯨꯅꯦ ꯑꯣꯏꯔꯤꯁꯦ꯫ ꯇꯣꯛꯊꯣꯛ ꯏꯕꯦꯝꯃ ꯅꯪꯒꯤ ꯔꯣꯡ ꯅꯝꯕꯔꯗꯣ꯫ ꯀꯩꯗꯧꯗꯣꯏꯅꯣ? ꯁꯔꯁꯤ ꯑꯣꯏꯅꯅꯦ ꯑꯗꯨꯝ ꯀꯣꯏꯅꯔꯣ꯫ ꯅꯪꯒꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡ ꯃꯥꯅꯗ ꯃꯥꯌꯣꯛꯀꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯔꯜ ꯃꯊꯨꯝ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯥ ꯁꯣꯏ꯫ ꯀꯥꯟꯅꯗꯦ ꯀꯥꯟꯅꯗꯦ, ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯅꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯕ ꯇꯧꯁꯤ꯫ ꯏꯁ ꯄꯥꯝꯗꯦ ꯏꯕꯦꯝꯃ, ꯄꯥꯝꯖꯗꯦꯀꯣ꯫ ꯄ꯭ꯔꯖꯥꯒꯤ ꯈꯟꯗꯕ, ꯄ꯭ꯔꯖꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯗꯤ ꯑꯩ ꯑꯣꯏꯅꯤꯡꯗꯦ꯫ ꯌꯥꯔꯤ ꯏꯕꯦꯝꯃ ꯑꯉꯥꯎꯕꯤ, ꯅꯤꯡꯊꯧ ꯍꯥꯏꯔꯁꯨ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯨ ꯄꯪꯂꯣꯟ ꯂꯣꯟꯕ ꯅꯤꯡꯊꯧꯁꯨ ꯅꯠꯇꯦ꯫ ꯑꯁꯤꯗꯤꯅꯦ ꯄꯨꯡꯁꯤꯡ ꯁꯤꯡꯕ ꯄꯥꯈꯪ, ꯄꯤꯌꯣꯔ ꯅꯤꯡꯊꯧꯅꯦ ꯅꯤꯡꯊꯧ, ꯑꯂꯦꯝꯕ ꯅꯤꯡꯊꯧ, ꯅꯤꯡꯊꯧꯔꯦꯜ꯫ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ, ꯊꯝꯃꯨꯆꯣ꯫ ꯅꯨꯄꯤꯗꯣ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯣꯂꯤꯊꯤꯟꯗꯣ ꯄꯥꯏꯗꯨꯅ ꯄꯤꯕꯥꯅ ꯂꯩꯔꯤꯕ ꯀꯦꯕꯤꯟ ꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯅꯨꯄꯤꯗꯣ ꯐꯠ ꯍꯦꯛꯇꯗꯤ ꯆꯪꯂꯛꯇꯦ꯫ ꯀꯔꯤꯒꯤ? ꯉꯁꯥꯏ ꯀꯦꯟꯇꯤꯟ ꯂꯣꯝꯗ ꯗꯦꯕꯔꯥꯖꯀ ꯃꯥꯒ ꯈꯠꯅ ꯆꯩꯅ ꯇꯧꯈꯤꯕ, ꯈꯨꯠ ꯊꯣꯛꯅꯈꯤ ꯍꯥꯏꯕꯗꯨꯅ ꯄꯤꯕꯥ ꯁꯥꯎꯔꯝꯈꯤꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ꯫ ꯑꯗꯨꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯔ, ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ꯫ ꯄꯤꯕꯥ ꯋꯥꯈꯜꯅ ꯉꯥꯎꯈꯤꯕꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯁꯥꯗꯣ ꯆꯤꯌꯔꯗ ꯉꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯣ ꯍꯥꯏꯔꯛꯂꯤꯕ ꯃꯈꯣꯜꯗꯨꯗ ꯃꯤꯠ ꯄꯥꯡꯗꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯗꯣ ꯆꯪꯂꯣ ꯐꯥꯎ ꯍꯥꯏꯗ ꯃꯥꯒꯤ ꯊꯣꯛꯄꯝ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯀꯅꯥꯝꯇ ꯑꯩ ꯋꯥꯔꯤ ꯁꯥꯅꯤꯡꯗꯦ, ꯀꯣꯟꯅ ꯍꯥꯏꯔꯣ꯫ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯂꯛꯀꯦ ꯇꯧꯔꯝꯕ ꯅꯨꯄꯤꯗꯣ ꯄꯤꯕꯥꯒꯤ ꯊꯧꯁꯥꯗ ꯋꯥꯍꯩꯗꯨꯗ ꯆꯞ ꯍꯦꯛ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯁꯨꯛꯆꯨꯟꯅꯗꯨꯅ ꯄꯤꯕꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥ ꯐꯥꯊꯖꯩ꯫ ꯉꯁꯤ ꯄꯤꯕꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯃꯥ ꯈꯪꯕꯅ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯖꯦꯀꯦꯠꯇꯨꯃꯗꯤ ꯄꯤꯔꯝꯒꯦ ꯈꯟ ꯑꯃꯨꯛꯁꯨ ꯍꯥꯏꯗ ꯌꯥꯗꯕꯒꯨꯝ ꯍꯥꯏꯔꯤ, ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯄꯣꯠꯁꯤ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯊꯅꯝꯃꯣ꯫ ꯖꯣꯂꯤ ꯄꯤꯕꯥꯗ ꯌꯦꯡꯅ ꯌꯦꯡꯅ ꯇꯞꯂꯤ ꯇꯞꯂꯤ ꯄꯣꯂꯤꯊꯤꯟꯗꯣ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯄꯨꯔꯛꯂꯤꯕ ꯄꯣꯠꯇꯣ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯇꯞꯅ ꯊꯝꯃꯤ꯫ ꯉꯁꯥꯏ ꯀꯦꯟꯇꯤꯟꯗ ꯂꯩꯍꯧꯕꯗꯨꯗ ꯑꯁꯣꯝꯗ ꯊꯣꯛꯂꯨꯔꯦ, ꯂꯩꯔꯝꯗꯕꯗꯨꯗ ꯁꯤꯗ ꯆꯪꯂꯛꯄꯅꯤ꯫ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯄꯤꯕꯥꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄ꯭ꯔꯥ, ꯅꯍꯥꯟ ꯃꯈꯩꯒꯨꯝ ꯃꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯌꯦꯡꯂꯛꯇꯦ ꯅꯨꯄꯥꯗꯣ꯫ ꯉꯁꯤꯗꯤ ꯈꯟꯅꯕꯗꯣ ꯍꯧꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯅꯨꯄꯤꯗꯣ ꯄꯟꯊꯗ ꯀꯨꯏꯅ ꯂꯩꯔꯝꯗ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤꯗꯣ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯤꯕꯥ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯗꯣ ꯖꯣꯂꯤꯅ ꯀꯦꯟꯇꯤꯟꯗ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯄꯜꯂꯝꯕꯗꯨꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯔꯣꯕꯔꯠꯇ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯐꯣꯟꯗꯣ ꯐꯠ ꯂꯧꯗꯨꯅ ꯍꯥꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯋꯥꯆꯦꯞꯀꯤ ꯃꯤꯁ ꯀꯣꯜ 3 ꯇꯦꯛꯁ ꯈꯔ꯫ ꯄꯤꯕꯥ ꯀꯔꯝꯕ ꯋꯥꯆꯦꯞꯀꯤ ꯀꯔꯝꯕ ꯇꯦꯛꯁꯅꯣ ꯍꯥꯏꯅ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯐꯣꯟ ꯑꯃꯈꯛꯇ ꯑꯣꯏꯔꯁꯨ ꯃꯥꯅ ꯄꯥꯏꯔꯤꯁꯦ ꯋꯥꯆꯦꯞ 2ꯅꯤ꯫ ꯑꯃꯅ ꯋꯥꯆꯦꯞ ꯕꯤꯖꯤꯅꯦꯁꯅꯤ, ꯃꯁꯤꯗꯅ ꯃꯥꯒꯤ ꯖꯒꯟꯅꯕ CEO ꯄꯤꯕꯥꯒꯤ ꯁꯛꯂꯣꯟꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯆꯨꯝꯅꯒꯤ ꯋꯥꯆꯦꯞꯅꯤ, ꯃꯁꯤꯗꯅ ꯃꯥꯒꯤ ꯔꯣꯡ ꯅꯝꯕꯔ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯇꯦꯛꯁꯇꯨꯅ ꯃꯥꯒꯤ ꯔꯣꯡ ꯅꯝꯕꯔ ꯑꯗꯨꯗꯅꯤ꯫ ꯀꯣꯜ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯐꯣꯟꯗꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯄ꯭ꯔꯕꯞ ꯆꯪꯉꯤ꯫ ꯋꯥꯆꯦꯞꯀꯤ ꯇꯦꯛꯁꯇ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ, ꯂꯥꯛꯑꯦꯁꯨ ꯍꯥꯏꯕ, ꯊꯤꯕꯁꯨ ꯈꯪꯗꯦ, ꯀꯔꯥꯏꯗ ꯂꯥꯛꯏꯅꯣ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯈꯟ ꯁꯥꯟꯅꯔꯤꯔꯣ? ꯂꯥꯛꯑꯣꯏꯗꯕ ꯂꯩꯔꯒꯗꯤ ꯀꯔꯤꯒꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯊꯥꯖꯍꯟꯕꯅꯣ? ꯑꯣꯏꯗꯕ ꯑꯃ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯗꯕ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯕꯁꯦ ꯌꯥꯝ ꯐꯠꯇꯦ꯫
ꯇꯦꯛꯁ ꯈꯔꯁꯦ ꯄꯥꯔ ꯃꯇꯨꯡ ꯄꯤꯕꯥ ꯆꯦꯠꯇꯒꯤ ꯕꯦꯛ ꯆꯠꯇꯨꯅ ꯊꯣꯛꯂꯛꯄꯗ ꯅꯨꯄꯤꯗꯨꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯍꯥꯞꯄ ꯃꯄꯥꯗꯨꯗ ꯁ꯭ꯇꯦꯇꯁ ꯊꯥꯒꯠꯄꯒꯤ ꯒ꯭ꯔꯤꯟ ꯁꯔꯀꯜ ꯂꯩꯔꯤꯗꯨꯕꯗ ꯆꯪꯂꯒ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯏꯔꯝꯅꯤ ꯑꯁꯨꯝꯅ: ꯑꯍꯥꯟꯕ ꯁ꯭ꯇꯦꯇꯁ: ꯍꯨꯔꯥꯟꯕꯒꯤ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯦ ꯍꯥꯏꯕꯁꯦ ꯃꯄꯨꯗꯨꯅ ꯍꯥꯏꯗꯕꯤ ꯍꯨꯔꯥꯟꯕ ꯃꯁꯥꯗꯨꯅ ꯀꯃꯥꯏꯅ ꯈꯪꯒꯅꯤ? ꯁ꯭ꯇꯦꯇꯁꯇꯨꯃ ꯎꯕꯗ ꯋꯥꯈꯜꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯄꯤꯕꯥ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯍꯧꯅꯔꯨꯕ ꯇꯧꯗ ꯅꯣꯡꯃꯤ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯄꯤꯁꯜꯂꯨꯏ: ꯑꯗꯨꯗꯤ ꯃꯄꯨꯗꯨꯅ ꯍꯥꯏꯔꯒ ꯈꯪꯗꯧꯅꯤ꯫ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯀꯣꯛꯇ ꯄꯛꯄ ꯅꯥꯄꯤꯕꯨ ꯍꯨꯔꯥꯟꯕ ꯃꯁꯥꯅ ꯀꯃꯥꯏꯅ ꯈꯪꯅꯤ? ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯇꯁꯇꯨꯃ ꯑꯃꯨꯛ ꯌꯦꯡꯂꯨꯏ꯫ ꯑꯁꯦꯡꯕ ꯆꯨꯝ ꯑꯃ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯔꯣꯟꯕ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯤꯕꯨ ꯑꯗꯨꯛ ꯊꯤꯅ ꯂꯥꯛꯅꯕ ꯍꯧꯅꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯋꯥꯔꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯂꯕꯗꯤ ꯃꯤꯗꯨꯅ ꯈꯨꯝꯂꯛꯄ ꯂꯃꯟꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯖꯗꯧꯕ꯫ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯇꯁꯇꯨꯃꯗꯤ ꯄꯤꯕꯥ ꯁꯨꯒꯠꯂꯞ ꯅꯥꯇꯣꯟꯒ ꯄꯥꯟꯅꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ: ꯑꯆꯨꯝꯕꯗꯨꯃ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤ ꯑꯃꯗꯤ ꯊꯤꯈꯤꯕꯅꯤ, ꯐꯪꯈꯤꯗꯕꯗꯨꯅ ꯎꯄꯥꯏ ꯊꯤꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯍꯟꯗꯛꯀꯤ ꯔꯤꯄ꯭ꯂꯥꯏꯗꯨꯗꯗꯤ ꯊꯥꯔꯤꯕ ꯇꯦꯛꯁꯁꯤꯡꯗꯣ ꯕ꯭ꯂꯨ ꯇꯤꯛ ꯉꯥꯜꯂꯒ ꯁꯤꯜ ꯂꯣꯏ ꯇꯧꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯇꯦꯛꯁ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ ꯅꯨꯄꯤꯗꯨꯁꯨ: ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯦ ꯍꯥꯏꯗꯣ ꯍꯨꯔꯥꯟꯕ ꯃꯁꯥꯅ ꯈꯪꯅ ꯃꯄꯨꯗꯨꯅ ꯀꯩꯗꯧ ꯍꯥꯏꯗꯣꯏꯅꯣ? ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯦ ꯈꯪꯅ ꯂꯧꯊꯣꯛꯇꯕ ꯃꯥꯕꯨ ꯑꯉꯥꯎꯕ꯭ꯔꯣ? ꯍꯨꯔꯥꯟꯅꯤꯗꯤ ꯈꯪꯂꯒ ꯄꯛꯂꯤꯕ ꯅꯥꯄꯤꯗꯨꯕꯨ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯗꯤ ꯃꯇꯨꯡꯗ ꯍꯨꯔꯥꯟꯕꯒ ꯂꯥꯛꯄ ꯌꯥꯔꯣꯏ, ꯄꯨꯜꯂꯒ ꯐꯨꯗꯧꯅꯤꯗꯤ꯫ ꯑꯩꯅꯗꯤ ꯃꯊꯪ ꯍꯨꯔꯥꯟꯕ ꯂꯥꯛꯈꯤꯒꯦ ꯈꯜꯂꯤꯉꯩꯁꯤꯗ ꯄꯨꯜꯂꯒ ꯐꯨꯕꯤꯗ꯭ꯔꯣꯕ? ꯑꯗꯣ ꯀꯌꯥꯝ ꯅꯥꯅ ꯐꯨꯗꯣꯏꯅꯣ? ꯌꯥꯝ ꯅꯥꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯍꯨꯔꯥꯟꯕ ꯂꯥꯛꯈꯤꯒꯦ, ꯌꯥꯝ ꯅꯥꯗꯧꯕ ꯆꯩꯅꯥ ꯑꯣꯏꯗꯤ ꯑꯩ ꯂꯧꯊꯣꯛꯆꯔꯒꯦ ꯀꯣꯛꯇ ꯄꯛꯂꯤꯕ ꯅꯥꯄꯤꯁꯦ꯫ ꯑꯗꯣ ꯅꯥꯄꯤꯁꯦ ꯂꯧꯊꯣꯛꯑꯗꯤ ꯃꯈꯥ ꯇꯥꯅ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯍꯨꯔꯥꯟꯕꯒꯤ ꯂꯤꯆꯠ ꯆꯠꯂꯒ ꯇꯨꯃꯤꯟꯅ ꯍꯨꯒꯦ ꯇꯧꯗ꯭ꯔꯁꯨ ꯅꯊꯧꯅꯥ ꯂꯩꯅ ꯉꯝꯖꯔꯗꯤ ꯊꯦꯝꯂꯒ ꯄꯨꯈꯤꯕ ꯌꯥꯕꯅꯤ꯫ ꯑꯁ, ꯍꯨꯔꯥꯟꯕ ꯆꯪꯂꯨꯕꯒꯤ ꯏꯔꯥꯜꯁꯦ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯈꯠꯂꯛꯏ꯫ ꯑꯗꯨꯅꯤ ꯍꯨꯔꯥꯟꯕ ꯍꯩꯔꯨꯕꯒꯤ ꯅꯔꯥꯜ꯫ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯍꯨꯔꯥꯟꯈꯤꯒꯦ ꯈꯜꯂꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯅꯔꯥꯜ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯛꯈꯤꯅꯤ꯫ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯣꯏꯗꯧ ꯁꯔꯨꯛ ꯂꯥꯟ ꯑꯃ ꯍꯧꯔꯒ ꯂꯥꯟꯊꯦꯡꯅꯧ, ꯃꯗꯨꯗ ꯂꯥꯡꯉꯝ ꯐꯤꯔꯥꯜ ꯊꯦꯠꯂꯒ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯄ꯭ꯔꯖꯥꯒꯤ ꯈꯟꯕ, ꯂꯩꯕꯥꯛꯀꯤ ꯈꯟꯕ, ꯄ꯭ꯔꯖꯥꯅ ꯌꯥꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯀꯨꯏꯔꯦꯗ, ꯂꯥꯟ ꯀꯌꯥ ꯂꯥꯟꯊꯦꯡꯅꯔꯒ ꯃꯥꯌꯣꯛꯅꯔꯒ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯨꯄꯤꯗꯣ ꯍꯟꯗꯛꯇꯤ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯃꯒ ꯂꯣꯏꯅꯔꯒ ꯍꯥꯏꯔꯛꯏ: ꯏꯁ ꯅꯪꯅ ꯑꯣꯏꯔꯤ ꯅꯤꯡꯊꯧꯗꯨꯗꯤ ꯃꯔꯨ ꯃꯌꯥꯗ ꯂꯩꯔꯒ ꯃꯤ ꯊꯥꯗꯣꯛꯑꯒ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯀꯤ ꯈꯜꯂꯒ ꯄ꯭ꯔꯖꯥꯕꯨ ꯑꯋꯥꯕ ꯄꯤꯕ ꯃꯇꯤꯛ ꯆꯥꯗꯕ ꯅꯤꯡꯊꯧꯅꯤ꯫ ꯅꯤꯡꯊꯧ ꯍꯥꯏꯁꯤꯗꯤ ꯂꯣꯠꯂꯒ ꯂꯩꯔꯒ ꯄꯥꯝꯂꯤ ꯄꯣꯠꯇꯣ ꯂꯨꯝꯃꯒ ꯂꯧꯒꯗꯕ ꯅꯠꯇꯦ, ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯅ ꯏꯐꯣꯡ ꯐꯣꯡꯅ ꯂꯦꯞꯂꯒ ꯑꯄꯥꯝꯕ ꯄꯣꯠꯁꯛꯇꯨꯕꯨ ꯈꯨꯠ ꯊꯤꯟꯗꯨꯅ ꯊꯝꯂꯒ ꯇꯥꯞ ꯂꯥꯎꯅ ꯂꯧꯅꯕ ꯍꯣꯠꯅꯗꯧꯕꯅꯤ꯫ ꯇꯦꯛꯁꯁꯦ ꯏꯕ ꯂꯣꯏꯕꯒ ꯅꯨꯄꯤꯗꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯉꯝꯂꯦ ꯃꯇꯥꯒꯨꯝ ꯀꯂꯛ ꯄꯦꯟꯖꯅ ꯃꯆꯤꯟ ꯃꯆꯥꯒꯗꯣ ꯄꯩꯔꯞ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯥꯔꯤꯕ ꯇꯦꯛꯁꯇꯣ ꯁꯤꯟ ꯇꯧꯔꯁꯨ ꯅꯍꯥꯟ ꯃꯈꯩꯒꯨꯝ ꯔꯤꯄ꯭ꯂꯥꯏ ꯁꯠ ꯄꯤꯔꯛꯄꯗꯣ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯍꯧꯖꯤꯟꯈꯤꯕꯗꯨꯗ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇ꯭ꯔꯤ꯫ ꯅꯨꯄꯤꯗꯣ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤ꯫ ꯃꯇꯧꯗꯨꯗ ꯄꯩꯔꯤ ꯃꯆꯤꯟꯗꯨꯁꯨ ꯁꯣꯟꯖꯩ꯫ ꯌꯥꯝ ꯁꯥꯊꯤꯕꯒꯁꯨ ꯁꯥꯏ꯫ ꯃꯊꯧꯅꯥꯗꯤ ꯂꯩꯇ꯭ꯔꯒ ꯃꯁꯛ ꯂꯣꯜꯂꯒ ꯑꯩꯕꯨ ꯃꯤ ꯊꯥꯗꯣꯛꯑꯒ ꯗꯞ ꯇꯧꯍꯟꯕ꯫ ꯃꯥꯅ ꯌꯥꯝ ꯁꯥꯊꯤꯔꯗꯤ ꯏꯃꯥꯡꯗ ꯂꯦꯞꯄꯒ ꯊꯣꯛꯄꯁꯨ ꯉꯝꯃꯅꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅꯤ, ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯐꯥꯎ ꯐꯣꯡꯅ ꯂꯧꯕ ꯉꯝꯗꯕꯁꯦ꯫ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯄꯥꯏꯔꯝꯕ ꯐꯣꯟꯗꯣ ꯇꯦꯕꯜꯗ ꯐꯠ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯅꯥꯒꯤ ꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯈꯪꯍꯧꯗ ꯁꯥꯐꯨ ꯀꯟꯕ ꯁꯥꯎꯍꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯁꯥ ꯈꯪꯗ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯇꯥꯞꯄꯥꯏ꯫ ꯃꯅꯥꯛ ꯅꯛꯅ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈꯤꯕꯗꯨꯅ ꯃꯥꯏ ꯊꯦꯡꯅꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯅ ꯂꯦꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯃꯊꯪ ꯌꯦꯡꯂꯤ꯫ ꯀꯔꯤꯅꯣ ꯈꯪꯍꯧꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯅꯨꯄꯤꯗꯣ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯇꯊꯛ ꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯂꯨꯔꯞ ꯇꯧꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯋꯥ ꯍꯥꯏꯁꯤ ꯍꯥꯏꯉꯝꯗ, ꯍꯟꯗꯣꯛꯁꯤ ꯍꯟꯗꯣꯛ ꯉꯝꯗ, ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯨꯒ ꯍꯣꯜꯂꯤꯕ ꯄꯥꯈꯠꯄꯒꯤ ꯁꯣꯔꯗꯨꯒꯅ ꯃꯁꯥꯗꯣ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯝꯅ ꯂꯩꯔꯨꯔ ꯃꯇꯨꯡ ꯅꯨꯄꯥꯗꯣ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯊꯣꯛꯅ ꯅꯣꯛꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ: ꯅꯤꯡꯊꯧꯍꯣꯏꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛꯇꯤ ꯅꯤꯡꯊꯧꯍꯣꯏꯅ ꯂꯧꯅꯤꯡꯕ ꯃꯑꯣꯡꯗ ꯂꯧꯅꯤ, ꯂꯨꯝꯂꯒ ꯂꯧꯔꯁꯨ ꯂꯧꯅꯤ, ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯒꯁꯨ ꯂꯧꯅꯤ, ꯑꯗꯨꯒ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯁꯨ ꯊꯃꯣꯏꯅ ꯄꯥꯝꯕꯗꯨꯗꯤ ꯇꯥꯞ ꯄꯥꯏꯗꯨꯅ ꯑꯣꯏꯁꯨ ꯂꯧꯅꯤ꯫